ngasi August ki tang 13 ta phong ki ba numidang waram ki pause de ki maroi bakra lokotchar Manipur Circle News ki mai kai de ki pautam jari ahan bada kangla pause de ki lokotchage matam kaktaba ban kaukhre kangpokpi amadi Surachanpur district ta rongmai phurup na khundari ba mafam sing none district ta tilhanbiu haina tagna duna lakpa du laingak na tabi dabadagi rongmai naga council Manipur tai 5 luang rian hayeng de national highway 53 tongjai marin leimatak road matam kaktana thangilagani haina lup asina thadorokpa chirol amana phongdorakli chirol asina makha taraduna hairibadi bannasina essential service examination laison tinsol ga mari leinaba singdi council loi hairi khongjang asida laingak na tabidrabadi makha taba khongjang changchilagani haina so phongdorakli makha taba pawdo kanglai pak mera pawche de gelakachari Independence Day yaukhiba chatkhibi chahi nouribi maheiroi ani asiba hakchang oina fangkhre pathokchari taminasi tha asigi 35 da school da pangthokpa Independence Day program yaururaga mayumda halakpagi lambi dagi thiba khangdana lerakhibi chahi nouribi maheiroi ani asiba hakchang oina fangkhre hairi thoduk asi ngarang asam gi hailakanti da thokibani asiba hakchang oina fangkraba maheiroi ani adu hailakanti town dagi kilometer humphudra rom chatlaga leiba Halosandra Tribal School gi maheiroi singni leikidraba maheiroi ani adu Mamsira village dagi Asian Megum Majumdar amadi Sujira Begum Laskar kawi makhoi ani class 7 amadi 8 tamlibi maheiroi singni hairi makhoi ani gi hakchang ngarang lambi gi nakal da taduna lerambada khonja singna thengnabadagi kudakta Jamira Police Outpost ta pau piki police na makhoi ani gi hakchang adu lokatpaga loinana Katli Chera Primary Health Center da pukhat ki hairi adubu doctor na asiba oina purakle haina khanghan ki hairi asiba hakchang ani adu SK Roy Civil Hospital the post mortem tawnab gi damakta thamkre hajuk phawbagi oina matau karamna siramli baro haiba khangba ngamdri misi adu gi matang da police na thejinba gi thabak chathaba hokre hairi mathangi pawse de kangli pa ki mera pawse de lokachari barak turel da lukhiba driver thiba phangdri hairi pathokchari tha asigi 35 gi ayuk pung 10 ga minute 13 rom taba matamda Tamenglong district ki Sebilong village mapa gi barak turel da lukhiba oil tanker registration number AS 25BC 5299 gi driver Bijoy Tamang chahi nipu surabagi hakchang ngasi phawba thiba khangdana leiri hairi hoji phawba thiba khangdana leiriba driver Bijoy Tamang Kangpokpi district ki Sarajar da gini hairi ngasi su barak turel gi saruk singda Tamenglong police CRPF SDRF, NDRF, Rongmai Naga Students Organization amadi driver unions Wanamlong gi mute singna thibagi thabak kanna chathari hairi Wungtangkhul region da popi thadana ba section of wafam tamkre pathokchari Wungtangkhul region da popi pampi thadana ba People's Republic of Nagaland Wungtangkhul regions WTR na section of wafam tamkre People's Republic of Nagaland Wungtangkhul region na serol amada thoktuna Wungtangkhul region gi manungda leiriba village authority singna Wungtangkhul region gi manungda popi pambi thadana ba akanba wafam khanghan khibani mari leinaba village authority singna order asibu ngakna sanaba khanghan ba loinana kanagombana wafam asi thawoidaba yaurabadi mari leinaba village authority da khudakta pau piraknaba su khanghan khi wafam asi thawoidaba yauramlabadi fine thihan maga loinana imprisonment gi penalty pigani amadi tharamba thoklabadi Wungtangkhul region gi staff singi mineng makhada imung manungna masana yanthatkadabani kanagombana wafam asi thawoidaba thengnarabadi mahake mathakta lokholakpa thabak masana yana lawjagadabani hairi saisakpi tokchom lansana sanubu NEZCC na award pina bakhangalakle pandam pauche de lokachari patokchage kongba Saudong pungda leba Anji Cultural Academy gi saisakpi tokchom lansana sanu NEZCC na kumjali singani kunitoi kulomdoi gi oina Young Talent Artist Award pinana ba khalakle balansana thokchom thawyangma maitai amadi thokchom ongbi manilai ma ani gi masano pini hairi award asi khalakpada Anji Cultural Academy gi president and ebobi na nungai ba phongdorakli ningsing bayabati thokchom lansana sanu kumjali singani taratarukta China gi konung Beijing da pangthokkiba ABU Radio Song Festival da India gi mahut sinduna isai sakhibani makna honajariba hiramasida pokning thaugatpa oina NEZCC na award asi pinaba khalakibani hairi loinana loisilakpa sida myamna channel asibu subscribe amadi share tobiyo